State asida hana lairamba mangkigadarba wetland sing asi na hongnuna semgatpagi thabak Environment and Climate Change Department kana paikhatli masigi saruka moina yaral patki hanagi fibam da tarakpago lenana pat asida mapalamdagi pairakba migratory bird kya saktaba lagle Certificate fangnaba khaktagi natana lairik tambada fangliba mangaladu mafam chana season na bahona si haina Education Minister T.I. Swadesham haikre Loktak pat ki ising na maikai mari da kweselabasu ithat ki kungang amma oiriba karang khuldadi thaknaba afaba ising gi manglam mangphau na hogdri ngasi nungtil tidim lambi paringi airport yoromdai da leiba punya Honda showroom manakta car ama khangodana maina chaklakhrei thaudoga da miyamna ngakpa poknakhrai Waxing gi nongma panba sahi ki kumhog tholam ngasi moilang salaya kai pungna sinduna First MR complex da leiba lining thau sana mehi sanglen ufong yumpham haing khongbal da pangthokre National Children Science Congress lisingani taramapan Kerala gi Thiruvananthapuram da ngasidagi hokre Science and Technology and Innovation for a Clean, Green and Healthy Nation haiba thimda tha asigi kuntramathoi fauba pangthokadoriba Science Congress asida Manipur dagi mahairoi mapan na sarukyari Imphal West District Police Commando gi Additional SP Operation Amarjit Lamabong gi minyang makhada CDO gi OC asawbana lusingba kangbuna ngarang numidang wairam pung mari makhairam taba matamda kaksing irung mapal dagi PLA gi lanmi ama fare hairi farba mi edu gi maming Saugaijam Ronan sahi kuntaruk apokpa S Sanai ama kawi kaksing wairi khulakpam laikai Kamala Paring dagi hairi Manipur Mountaineering and Trekking Association gi kuntramari suba mapokumon thoramga iroinana numit tarani chupna chathagadoba Youth Adventure and Water Sports Festival lesingani taramapan ngasi Manipur Mountaineering Institute na sinduna lamdanda leiba institute asida hotokhrei Manipur State Sumang Lila Council gi minyang makhada tha sigi kunmathoi digi Palace Compound da leiba Iboyaima Sumang Lila Sanglenda Sathariba Tarataruk Suba Sumang Lila Ningtham Kumhai gi ngasi taruk ni janba numita Iramdam Manipur Artist Association gi Sumang Kumhai nungsibagi masu utkre All Manipur Football Association na sinduna Imphal gi Mapal Gangjebung da chathariba Humfunithoi rak suba Sir Churachan Singh KCSI CBE Memorial Invitation Football Tournament lesingani taramapan gi ngasi sana kiba pre-quarter final match ta Trauna Nisa Thamai Banbu tie break ta manga ahum da maithiba piduna quarter final changkhrei